ꯅꯨꯡꯊꯤꯜ ꯋꯥꯏꯅꯤ ꯂꯣꯌꯨꯝꯕꯗꯨ ꯆꯔꯩ ꯍꯣꯏꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯇꯨꯅ ꯀꯧꯔꯦ꯫ ꯆꯔꯩ ꯆꯔꯩ ꯀꯧꯕꯗꯨ ꯇꯥꯗꯦ꯫ ꯂꯣꯌꯨꯝꯕ ꯃꯊꯟꯇ ꯍꯥꯏꯖꯩ, ꯀꯅꯥꯝ ꯂꯩꯇꯖꯥꯠꯂꯣ? ꯆꯔꯩ ꯇꯥꯗ꯭ꯔꯕꯗꯨꯗꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯊꯣꯛꯂꯛꯂꯒ ꯂꯥꯛꯄ ꯍꯧꯏ꯫ ꯂꯝꯕꯤꯗ ꯍꯦꯛ ꯊꯦꯡꯅꯔꯦ ꯆꯔꯩꯗꯣ꯫ ꯂꯣꯌꯨꯝꯕ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯏ ꯅꯪꯅ ꯀꯥꯏ ꯆꯠꯂꯨꯏꯕ? ꯊꯥꯖ ꯍꯣꯏꯗ ꯆꯠꯂꯨꯏꯅꯤ꯫ ꯀꯩꯗꯧꯕ ꯅꯪꯗꯤ ꯂꯩꯀꯥꯏꯒꯤ ꯌꯥꯝ ꯀꯣꯏꯅ? ꯃꯣꯏꯒꯤ ꯐꯤ ꯑꯅꯧꯕ ꯍꯧꯅꯤꯌꯦ, ꯑꯗꯨꯒꯤ ꯂꯪ ꯆꯥꯛꯄ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯣꯅ ꯆꯠꯂꯨꯏꯅꯤ꯫ ꯁꯦꯜ ꯄꯤꯅꯤ ꯍꯥꯏꯔꯣ ꯍꯥꯏꯁꯦ? ꯂꯪ ꯆꯥꯛ 10 ꯀꯨꯟ ꯆꯥꯛꯑꯗꯤ ꯂꯨꯄꯥ 100 200ꯗꯤ ꯑꯗꯨꯝ ꯄꯤꯔꯛꯏꯗ꯫ ꯐꯩ, ꯑꯩꯅ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯕ ꯑꯣꯏꯔꯒꯗꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕ ꯌꯥꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝ ꯄꯥꯡꯕꯤꯔꯤꯁꯤꯗꯤ ꯅꯪꯅ꯫ ꯂꯪ ꯆꯥꯛꯀ ꯇꯔꯦꯡꯒꯗꯣ ꯄꯨꯔꯛꯑꯒ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯎꯗꯅ꯫ ꯂꯣꯏꯔꯦꯗ, ꯃꯊꯪꯗ ꯑꯣꯏꯅ ꯇꯧꯔꯒꯦ꯫ ꯑꯗꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯅꯣꯏꯗ ꯅꯪ ꯂꯩꯔꯝꯗꯕꯗꯒꯤ ꯑꯗꯨꯝ ꯊꯣꯛꯂꯕ, ꯄꯥꯕꯁꯨ ꯀꯧꯕ ꯇꯥꯗꯦ꯫ ꯄꯥꯕꯗꯣ ꯇꯨꯝꯊꯔꯝꯃꯅꯤꯌꯦ, ꯑꯗꯨꯏꯅꯦ꯫ ꯑꯗꯣ ꯅꯪ ꯑꯦꯛꯖꯥꯝ ꯔꯤꯖꯜꯠ ꯌꯦꯡꯅꯤ ꯍꯥꯏꯗꯥꯏꯅꯦ, ꯌꯦꯡꯉꯕꯣ? ꯑꯗꯨꯒꯤ ꯄꯥꯎꯗꯣ ꯇꯝꯒꯦꯅ ꯅꯣꯏꯗ ꯂꯥꯛꯏꯅꯦ꯫ ꯆꯔꯩ ꯈꯪꯕ ꯃꯇꯧꯗ ꯍꯪꯉꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯗꯨꯗꯤ? ꯑꯩ ꯐꯦꯜ ꯑꯣꯏꯔꯦ꯫ ꯀꯔꯝꯅ ꯇꯧꯅꯨꯋꯣ, ꯄꯞ ꯍꯥꯏꯔꯣ꯫ ꯄꯥꯈꯠꯀꯅꯨꯋꯣ, ꯅꯪ ꯄꯥꯁ ꯇꯧꯔꯕꯅꯤ꯫ ꯃꯥꯔꯛ ꯈꯔ ꯋꯥꯡꯉꯗꯤ ꯐꯩꯗꯅꯗꯣ꯫ ꯋꯥꯡꯕꯨ ꯋꯥꯡꯃꯜꯂꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯛꯑꯣꯕ, ꯑꯩ ꯍꯟꯗꯛꯇꯣ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯗꯕꯅꯤ꯫ ꯅꯪꯅꯕꯨ ꯀꯩꯅꯣ, ꯐꯥꯔꯁ ꯗꯤꯕꯤꯖꯟꯅꯤꯗꯅ꯫ ꯅꯪꯗꯤ? ꯅꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨ ꯆꯔꯩ, ꯀꯣꯂꯦꯖꯇ ꯀꯗꯥꯏꯗ ꯇꯝꯁꯤꯒꯦ? ꯆꯔꯩ ꯃꯥꯏꯊꯣꯡꯗꯨ ꯁꯠ ꯍꯟꯖꯤꯟꯈꯤ꯫ ꯀꯩꯗꯧꯔꯒꯦ? ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯂꯣꯌꯨꯝꯕ꯫ ꯀꯩꯒꯤ ꯑꯣꯏꯔꯣꯏꯗꯕ? ꯂꯣꯌꯨꯝꯕ, ꯇꯣꯛꯑꯁꯤ꯫ ꯀꯥꯟꯅꯗꯕꯗ ꯋꯥꯈꯜ ꯑꯍꯦꯟꯕ ꯈꯟꯖꯤꯟꯒꯅꯨ, ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨ꯫ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯁꯦꯜꯒꯤꯕꯨ ꯀꯩꯅꯣ, ꯅꯪ ꯀꯩꯗꯧꯕꯩ ꯋꯥꯔꯤꯅꯣ? ꯇꯣꯛꯑꯁꯦ ꯌꯥꯔꯦ꯫ ꯌꯨꯝꯗ ꯆꯪꯉꯣ ꯑꯗꯨꯗꯤ, ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯆꯔꯩ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯣꯌꯨꯝꯕꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯗꯨꯅ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯆꯔꯩꯁꯤ ꯌꯥꯝꯅ ꯋꯥꯖꯩ꯫ ꯃꯄꯥꯅ ꯁꯣꯛꯇꯨꯅ ꯂꯩꯔꯕꯅꯤꯅ ꯑꯦꯗꯃꯤꯁꯟꯒꯤ ꯁꯦꯜ ꯄꯤꯌꯨ ꯀꯔꯝ ꯍꯥꯏꯒꯅꯤ? ꯂꯩꯇ꯭ꯔꯁꯨ ꯂꯩꯇꯅ 12 ꯐꯥꯎꯕꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯈꯥꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ꯫ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯅ ꯍꯧꯔꯛꯄꯅꯤ, ꯃꯈꯥ ꯇꯥꯅꯗꯤ ꯇꯝꯅꯤꯡꯂꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯁꯦꯜꯅ ꯊꯣꯡ ꯁꯥꯗꯨꯅ ꯂꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯈꯟꯕꯗ ꯅꯧꯔꯤꯕ ꯋꯥꯈꯜ ꯑꯗꯨ ꯀꯥꯊꯦꯛꯂꯦ꯫ ꯃꯄꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯒ ꯍꯥꯏ, ꯕꯥꯕꯥ, ꯆꯥ ꯊꯛꯁꯤꯔꯥ? ꯇꯧꯔꯨꯔꯅꯨꯗ, ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯀꯝꯗꯧꯕ ꯇꯥꯔꯦ ꯏꯕꯦꯝꯃ? ꯃꯤꯡ ꯆꯟꯕꯒꯤ ꯃꯇꯝꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕ? ꯕꯥꯕꯥ, ꯈꯔ ꯇꯝꯃꯗꯤ ꯌꯥꯔꯦꯗ, ꯑꯩ ꯇꯣꯛꯑꯒꯦ꯫ ꯊꯥꯖ ꯍꯣꯏꯒꯤ ꯀꯣꯟ ꯑꯃ ꯍꯥꯡꯉꯤ, ꯐꯤ ꯈꯔ ꯁꯥꯕ ꯁꯪꯒꯗ꯭ꯔꯥ ꯍꯥꯏꯌꯦ, ꯑꯗꯨ ꯑꯣꯏꯅ ꯁꯥꯔꯒꯦ ꯕꯥꯕꯥ꯫ ꯏꯄꯥꯅ ꯇꯤꯡ ꯇꯤꯡ ꯂꯥꯎꯅ ꯀꯟꯕ ꯑꯣꯏꯔꯗꯤ ꯏꯆꯥꯁꯤꯅ ꯅꯤꯡꯊꯨꯡꯍꯟꯒꯗꯧꯕꯅꯤꯗꯣ꯫ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯍꯩꯗꯨ ꯐꯥꯎꯕꯗꯪꯗꯤ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯟꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦꯗꯣ꯫ ꯕꯥꯕꯥ, ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ꯫ ꯑꯩꯅꯁꯨ ꯇꯧꯅꯤꯡ ꯂꯩꯔꯝꯕꯅꯤ, ꯐꯤꯗꯣ ꯑꯣꯏꯅ ꯁꯥꯔꯒ ꯑꯩꯒꯤꯁꯨ ꯀꯣꯟ ꯑꯃ ꯂꯩꯕ ꯉꯝꯈ꯭ꯔꯗꯤ꯫ ꯕꯥꯕꯥꯅ ꯅꯥꯕ ꯐꯠꯇ꯭ꯔꯤꯗꯣ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯏꯃꯨꯡ ꯄꯨꯕ ꯉꯝꯃꯅꯤꯌꯦ꯫ ꯑꯩ ꯇꯣꯛꯑꯒꯦꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ꯫ ꯆꯥꯎꯔꯦꯜ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯒꯅꯤ ꯈꯪꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯇꯥꯔꯦ꯫ ꯃꯇꯥꯡ ꯆꯥꯅ ꯌꯥꯏꯐꯕꯗꯨ ꯆꯪꯂꯛꯏ, ꯃꯅꯥꯛꯇꯨꯗ ꯒꯤꯠ ꯍꯦꯛꯇ ꯐꯝꯊꯩ꯫ ꯀꯩꯗꯧꯉꯩ ꯆꯠꯄ ꯇꯥꯔꯕ ꯅꯪꯅ? ꯀꯨꯏꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯎꯕ ꯐꯪꯉꯔꯣꯏꯅꯦ ꯏꯄꯥꯁꯦ꯫ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ, ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯧꯕꯅꯣ ꯏꯆꯥꯕꯨ? ꯕꯆꯥ, ꯀꯥꯏꯗꯩꯅꯣꯗ, ꯆꯍꯤ ꯐꯅ ꯌꯥꯝꯃꯤ, ꯃꯔꯛꯇꯁꯨ ꯌꯨꯝꯗ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯁ꯭ꯇꯗꯤꯗ ꯀꯥꯏꯔꯛꯀꯅꯤ, ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯗ ꯊꯣꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏ꯫ ꯅꯪꯅ ꯗꯣꯛꯇꯔ ꯑꯣꯏꯔꯛꯄꯗꯨꯅꯤ ꯏꯆꯦꯅ ꯋꯥꯅ ꯉꯥꯏꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯏꯆꯥꯅ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯅꯪ ꯕꯥꯆꯧꯁꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ, ꯍꯥꯏ ꯌꯥꯏꯐꯕ꯫ ꯌꯦꯡꯗꯣꯏꯅꯦ ꯕꯥꯆꯧ, ꯑꯩꯈꯣꯏ ꯆꯦꯒꯁꯦ ꯁꯤꯛ ꯂꯥꯎꯔꯤꯁꯦ ꯃꯁꯥꯒꯁꯦ ꯐꯍꯟꯗꯣꯏꯅꯤ꯫ ꯍꯣꯏ, ꯏꯄꯥꯅ ꯗꯣꯛꯇꯔ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯤꯠꯆꯦꯖꯦꯠ ꯑꯣꯏꯁꯤꯜꯂꯒ ꯅꯥꯗ ꯌꯦꯛꯇꯅ ꯉꯥꯏꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨ ꯆꯦ, ꯑꯩ ꯆꯠꯄꯨ ꯆꯠꯅꯤꯡꯗꯦꯗ꯫ ꯀꯩꯒꯤ? ꯑꯩꯈꯣꯏ ꯆꯦꯅ ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯕ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕꯗꯣ, ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩ ꯆꯠꯂꯗꯧꯅꯤ꯫ ꯆꯔꯩ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯅꯤꯗꯅ, ꯅꯪꯅ ꯗꯣꯛꯇꯔ ꯑꯣꯏꯔꯛꯑꯒ ꯃꯌꯥꯝ ꯃꯃꯥꯡꯗꯅꯦ ꯑꯩꯅ ꯗꯣꯛꯇꯔ ꯌꯥꯏꯐꯕꯒꯤ ꯃꯆꯦꯅꯤ ꯍꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯈꯪꯍꯟꯗꯣꯏꯅꯤ꯫ ꯏꯆꯥꯁꯤꯗꯤ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯌꯨꯀꯣ꯫ ꯍꯣꯏ ꯕꯥꯆꯧ, ꯑꯗꯨ ꯆꯦ, ꯑꯩ ꯉꯁꯤ ꯅꯣꯏꯗ ꯆꯥꯛ ꯆꯥꯗꯣꯏꯅꯤꯀꯣ꯫ ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ? ꯏꯁ, ꯁꯔꯦꯡ ꯆꯥꯒꯦ ꯍꯥꯏꯔꯒꯗꯤ ꯀꯝꯗꯧꯁꯦꯕ? ꯍꯥꯏꯔꯛꯑꯣꯏ ꯈꯪꯕꯒꯤꯅꯤ ꯑꯩꯅ ꯍꯪꯉꯤꯁꯦ꯫
मीना चाबदा सिरोइदबा सिमा ngasi चाबा यारे हाइना थोंबदो खोंग्राइ चलगा हेक्ता सेथरदोनि ngasiदि हाय हाय अदुदि अहाउबा मा पिजनी दना चेना आलू अमा हाउना मेटलनी आलू अमा फजना ताउरनी आलू कांगौ अहाउबा मा तौबिरनी सेस आई चलमदाइगी मथेल मयाम पिजदौरेने अदुसु आलूगी सी हाइरगा मपा मचा मखोइ अहुमदो पुन्ना नोइ नुमित्तुमा हौख्रबा मतुंगनि याइफबना युम थादोक्तुना चटकदौबा नुमित अदुनि ngasidi mama ibema ayingbido yamna ingthaba matauda mapanda machagi kari karina loishili yaifaba loirabro nangbo thoglaoni he gari la ani ne loire ma yaifaba thoglai thongal dagi mapa sana tombasu changlaktuna haire loironi noibo gari la abani ne loire loire bungo mai pakjarake haine ne lai khoirumuko याइफबा सुमांगदा कुमथादुना तुलसिबोंदुक थोंमै थारिबदुदा तोंलिबा खंगुपदु लौथोक्तुना खैरमी अयिंबिना मचागी पोचे यावबा बेगकदो पुथोकपिरे लाई खैरुंबा लोइरगा खंगुपदो अमुक तोंशिलि थुरोगो सी हाइरमदुना सनातोंबा थोखि कदाय कदाय इमा मनम नंबिरगे माना मनम नंबिरे अदुगा बेगदो याइफबना पाइख्रे ममाइदु हेक्लै थोरकपगा मचेना लेप्लंबदु उरे जे याइफबा मचेगी मना खजिक नंगना चंगसिली मौपानी दुंगाई चंगसिलगा मचेदुना अदुम येंखली फजना चलुको याइफबा इचेगिदी फजना चलु हाइबसि नतना हाइनिंगाई करिमता लेते नंगी मतेंग अइना करिमता पांगबसु ngamde ngasiदगी फना कुइना उनबा फंगलरोइदौबनिना पुनिंगदा नुंगसिबा कया फाउरई जरै मनातोंदो हाइफेट चिंखलगा वखल ताना डायरेक्ट पुकनिंग चंगुको बाचौ दीजे बाचौ सखर मंगे याइफबा मपाचौगी मनाक्ता मुक चंगसिली अदुगा खरमजदुना बाचौ आई चलुखिगे मतिक चाबा मी अमा ओइरगा आई अमुक थोलगेको सोलबा मयामगी मिमा नट्रबा मपाचौदु थमोइ सेंगना मचादा मंगोल पीरी मै पाकपदो उयुको इचासिदि नकोक फाउबा चिक्कन नंगना मतिक चारगा थोलकपदु फाउबा इपांगाइरमगेको याइफबा थंगालदगी मपा सनातोंबना मुक्सु लौरे हे थेंगने हे नोइबो कैदौनरिगे याइफबा अमुक समांगदा कुमथारक्तुना मचेदा अमुक हाय जे आई चलुखिगे मची मची उंगगा लेरमगनुको आई लाक्ट्र फाउबा अनायक यारमबा यादे मतम चाना चाव नसाना हंगनुको जे फजना चलो नंगना डॉक्टर ओइरगा हलकपदो इचे ngairमगे हायंगवाई डॉक्टर याइफबा ओइना इचेगी मांगदा लेपोको याइफा ngasiदगिदी नंगना थोगलकदौबा नुमित्तु फाउबा इचेना खन्थेक्तुना ngairमगे याइफबा मपुंगनिंग इनौ नौई मामा पी तारके तौई अइना डॉक्टर ओइरगा इचेगी मांगदा सोइदना लेपगे पिक्लिंगैदगी नुंगाइबा हाइबदो खंगजद्रबी अइगी इचेसे अइना मुक्तंगदी पेननो खंगेको कपकनो नुपा मानदे फरेसे थेंग खतोना साउबदा लोइरमनी थोकनबा तौरोको याइफबा मपी तैथोई अदुगा हाइरमी चलुखिगे चे हाइरमदुना याइफबा थोगलै जरैसो तुम येंगदुना लेफावी गाड़ी हेक कारमदाइदुदा लोयुंबना अमुक कौरे याइफबा नंग ngasi चलदोइरो हाइदा लोयुंबा फरे माइपाकपोयुको याइफबा सुमांगदा लेफावरिबा मचेदा अमुक हाइफेट येंगलगा लोयुंबदा हाय दा लोयुंबा अखोइ चेदो आई लेट्रसो नंगना खरा सेनाबियुको होइनी नोइ चेगिदि वारुनु नंगना फजन चलो होय चलुखिगे असे हाइदुना गाड़ीदा काखतख्रे गाड़ीदुसु चटख्रे लोयुंबसु जरै होइदा चंगलै हौजुक फाउबा लेप्तुना लेरमी थवै नुंगाइत्रबो याइफबा चटखिबगे जरै लोयुंबदा फत येंगलै कैसुक्ते हाइरक्ते नंबु चक्सिना सेनारमोना याम चक्सिना सेनारमी गोंदा याइफबना मादे अइगिदमक्ता याम वाजबसिंगी मरक्ता ऐसु माने नंगना मुकाउखिनिको जरै लोयुंबदा येंखलै काउथोकनबा मतंबु लेगद्रानी कनाना खंगनी लेरदि थाजदेदा कमाइना मरुकी मरीदगी हेनबा मा लेते हाइरिदुदि नंगना
ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯩꯒꯤꯗꯃꯛ ꯑꯁꯨꯛ ꯋꯥꯕꯤꯔꯤꯕ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯪꯕ ꯃꯔꯨꯞꯅꯤ ꯃꯁꯤꯗꯕꯨ ꯑꯩꯅ ꯅꯪ ꯀꯥꯎꯒꯗ꯭ꯔꯥꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯕ ꯉꯝꯒꯅꯤꯗꯨꯗꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯕꯨ ꯃꯐꯝ ꯃꯇꯝ ꯂꯩꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯗꯣꯏꯅꯤ ꯅꯪ ꯌꯥꯒꯗꯧꯅꯤꯀꯣ ꯍꯥꯏꯔꯧꯅꯤ ꯀꯩ ꯋꯥꯅꯣ ꯍꯧꯖꯤꯛ ꯅꯠꯇꯦꯗ ꯍꯌꯦꯡ ꯋꯥꯏꯒꯤꯅꯤ ꯏꯁ ꯉꯥꯏꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯆꯔꯩ ꯅꯣꯛꯂꯛꯏ ꯃꯄꯣꯛ ꯀꯌꯥꯝ ꯉꯥꯏꯌꯨꯒꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯌꯨ ꯑꯩꯅ ꯌꯨꯝ ꯄꯥꯟꯕꯅ ꯍꯥꯜꯂꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯪꯒꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯥꯛꯇꯣꯏꯔꯣ ꯑꯗꯣ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯍꯥꯏꯌꯨꯀꯣ ꯅꯪ ꯍꯥꯏꯗꯣꯏꯅꯤ ꯑꯩ ꯈꯪꯍꯟꯗꯅ ꯅꯨꯄꯥꯒ ꯂꯣꯟꯅ ꯀꯣꯏꯔꯝꯕ ꯌꯥꯔꯣꯏ ꯅꯌꯨꯝꯒ ꯑꯃꯨꯛ ꯄꯥꯟꯊꯣꯛꯈꯤꯅꯦꯕ ꯃꯇꯥꯡ ꯑꯗꯨꯗ ꯃꯄꯥꯅ ꯆꯔꯩꯕꯨ ꯀꯧꯔꯛꯏ ꯕꯦꯝꯃ ꯏꯄꯥꯕꯨ ꯒꯨꯂꯤ ꯆꯥꯗ꯭ꯔꯤꯅꯦꯍꯦ ꯑꯧ ꯂꯥꯛꯑꯦ ꯄꯥꯕ ꯂꯌꯨꯝꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯣ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯆꯔꯩ ꯐꯤ ꯌꯥꯝ ꯀꯟꯅ ꯁꯥꯏ ꯃꯤꯒꯤꯗꯤ ꯃꯌꯨꯝꯗ ꯃꯁꯥꯒꯤ ꯐꯤꯁꯥꯈꯣꯜꯗ ꯁꯥꯕꯅꯤꯅ ꯋꯥꯔꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯊꯣꯛꯏ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯤꯒꯤꯗ ꯂꯥꯛꯂꯒ ꯁꯥꯕ ꯑꯣꯏꯕꯒꯤ ꯁꯤꯟꯗꯨ ꯌꯥꯝ ꯀꯥꯟꯅꯕ ꯍꯣꯠꯅꯩ ꯐꯤ ꯑꯃꯨꯛ ꯁꯥ ꯂꯪꯆꯥꯛ ꯑꯃꯨꯛ ꯆꯥꯛ ꯅꯣꯡꯃꯗ ꯐꯤ ꯌꯥꯝꯅ ꯁꯥꯕ ꯉꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯉꯁꯤꯁꯨ ꯃꯥ ꯃꯤꯒꯤ ꯃꯌꯨꯝꯗ ꯐꯤ ꯁꯥꯔꯤ ꯐꯤ ꯁꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯛꯏ ꯀꯣꯟꯗꯒꯤ ꯇꯞꯅ ꯀꯨꯝꯊꯩ ꯑꯗꯨꯒ ꯇꯞꯅ ꯐꯤ ꯑꯃꯅ ꯃꯥꯅ ꯁꯥꯔꯤꯕ ꯐꯤꯗꯨ ꯀꯨꯞꯁꯤꯟꯅꯕ ꯇꯧꯔꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯌꯨꯝꯗꯨꯒꯤ ꯃꯧꯗꯨ ꯊꯣꯛꯂꯛꯇꯨꯅ ꯆꯔꯩ ꯆꯠꯂꯒꯦꯔꯣ ꯑꯩꯅꯃ ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯄꯥꯕꯁꯨ ꯃꯇꯝꯗ ꯉꯥꯏꯍꯧꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯐꯝꯕ ꯀꯟꯕꯅꯤꯅꯅꯦ ꯁꯤꯟꯁꯨ ꯀꯥꯏ ꯏꯅ ꯃꯈꯩꯗꯤ ꯉꯝꯗ꯭ꯔꯦꯗ ꯉꯥꯏꯍꯥꯛ ꯐꯝꯕꯒ ꯈ꯭ꯋꯥꯡꯅ ꯃꯔꯣꯜ ꯑꯃ ꯅꯥꯔꯤꯕ ꯃꯤꯠꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯩꯅꯃ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯆꯠꯂꯨ ꯆꯔꯩ ꯐꯤ ꯁꯥꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯂꯌꯨꯝꯕꯗꯤ ꯀꯣꯂꯦꯖ ꯆꯠꯂꯤ ꯃꯇꯣꯝꯇ ꯆꯠꯂꯤ ꯃꯥꯒꯤ ꯃꯔꯨꯞ ꯌꯥꯎꯗꯕꯗꯨꯗ ꯃꯥꯁꯨ ꯆꯠꯅꯤꯡꯕ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯆꯠꯇꯕ ꯌꯥꯗꯦ ꯃꯥꯅ ꯌꯥꯝ ꯂꯩꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯉꯝꯕ ꯅꯠꯇꯦ ꯃꯥꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒ ꯆꯔꯩꯅ ꯐꯤ ꯁꯥꯐꯝꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯇꯥꯡ ꯆꯥꯅ ꯍꯦꯛ ꯊꯦꯡꯅꯩ ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯕ ꯐꯤ ꯁꯥꯕ ꯂꯥꯛꯑꯝꯕꯅꯤ ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯊꯣꯛꯂꯛꯏꯅꯤ ꯃꯤꯁꯤꯡꯅ ꯅꯪ ꯌꯥꯝ ꯍꯪꯉꯤ ꯆꯔꯩ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯈꯟꯖꯤꯜꯂꯤ ꯅꯪ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯀꯩꯗꯧꯈ꯭ꯔꯒꯦꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯉ ꯂꯩ ꯀꯩꯝꯇ ꯈꯨꯝꯃꯨꯅꯨ ꯅꯪ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯩꯅ ꯌꯥꯝ ꯂꯩꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ ꯌꯥꯔꯦꯍꯦ ꯑꯗꯨꯗ ꯍꯥꯏꯂꯦ ꯏꯀꯥꯏꯖꯕ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯩ ꯆꯠꯂꯒꯦ ꯆꯔꯥ ꯋꯥꯜꯂꯨꯈꯤꯒꯦ ꯂꯣꯌꯨꯝꯕ ꯃꯈꯣꯡꯗꯣ ꯊꯥꯡꯈ꯭ꯔꯦ ꯃꯥꯒꯨꯝꯅ ꯃꯍꯩ ꯇꯝꯗꯨꯅ ꯆꯔꯥ ꯋꯥꯟꯗꯨꯅ ꯂꯩꯒꯗꯕ ꯆꯔꯩ ꯉꯁꯤꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯐꯤ ꯁꯥꯔꯦ ꯂꯣꯌꯨꯝꯕꯅ ꯆꯠꯈꯤꯕꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯏ ꯅꯨꯃꯤꯗꯥꯡꯗꯨ ꯆꯔꯩꯅ ꯆꯥꯛ ꯊꯣꯡꯂꯤ ꯏꯟꯖꯥꯡꯁꯨ ꯃꯜꯂꯤ ꯅꯨꯡꯊꯤꯜꯗꯤ ꯃꯤꯒꯤꯗ ꯐꯤ ꯁꯥꯕ ꯆꯠꯂꯨꯕꯅꯤꯅ ꯍꯜꯂꯛꯄꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤꯉꯩ ꯏꯟꯖꯥꯡꯗꯨ ꯆꯥꯛ ꯊꯣꯡꯅ ꯃꯟꯕ ꯇꯥꯏ ꯆꯥꯎꯔꯦꯜꯁꯨ ꯆꯩꯁꯨ ꯑꯗꯨꯅ ꯀꯣꯛ ꯀꯣꯛ ꯁꯨꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ ꯆꯥꯊꯣꯏꯕꯤ ꯀꯔꯤ ꯑꯣꯏꯅ ꯊꯣꯡꯗꯧꯔꯕ ꯕꯥꯕꯥ ꯍꯪꯒꯥꯝ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯍꯪꯒꯥꯝꯁꯨ ꯍꯥꯎꯕꯅꯤꯗ ꯃꯣꯔꯣꯛꯇꯣ ꯈꯔ ꯁꯥꯅ ꯍꯦꯛ ꯃꯦꯠꯂꯨ ꯍꯣꯏ ꯕꯥꯕꯥ ꯆꯥꯎꯔꯦꯜ ꯐꯥꯟ ꯑꯃ ꯂꯧꯗꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏ ꯅꯪꯅ ꯃꯤꯒꯤꯗ ꯐꯤ ꯁꯥꯕ ꯆꯠꯂꯤꯕꯗꯨꯅ ꯀꯝꯗꯧꯔꯤꯕ ꯕꯥꯕꯥ ꯂꯪꯗꯨꯁꯨ ꯃꯤꯅ ꯄꯤꯊꯔꯛꯄꯅꯤ ꯑꯩꯅ ꯐꯤ ꯁꯥꯒꯠꯂꯒ ꯃꯣꯏꯒꯤ ꯗꯨꯀꯥꯟꯗꯨꯗ ꯑꯗꯨꯝ ꯊꯥꯗꯣꯏꯕ ꯂꯪꯗꯨꯒꯤ ꯃꯃꯜꯗꯨꯒꯤ ꯐꯤ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯅ ꯁꯥꯕ ꯐꯤꯗꯨꯒꯤ ꯁꯦꯜ ꯄꯤꯔꯛꯄꯗ ꯃꯣꯏꯒꯤ ꯂꯪꯗꯨꯒꯤ ꯃꯃꯜꯗꯣ ꯈꯛ ꯂꯧꯍꯧꯗꯣꯏꯅꯤ ꯃꯣꯏꯒꯤꯁꯨ ꯗꯨꯀꯥꯟꯒꯤ ꯌꯣꯟꯕꯒꯤ ꯐꯤ ꯋꯥꯠꯇꯕꯅꯤꯅ ꯃꯤ ꯐꯥꯔꯤꯕꯅꯤ ꯂꯩꯇꯕ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯀꯣꯝꯅ ꯐꯤ ꯁꯥꯔꯦ ꯃꯤꯒꯤ ꯀꯣꯟ ꯋꯥꯏꯕꯒꯤꯗꯤ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯕꯥꯕꯥ ꯃꯣꯏꯒꯤ ꯀꯣꯟꯗꯣ ꯁꯥꯕꯤꯅꯕ ꯂꯩꯇꯕꯗꯨꯗ ꯃꯇꯝ ꯈꯔ ꯁꯥꯕꯅꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯥꯏꯗꯦ ꯑꯩꯅꯕꯨꯗꯤ ꯏꯅꯝꯃꯗ ꯐꯤꯍꯧ ꯈꯨꯗꯤꯡꯒꯤ ꯐꯅꯦꯛ ꯑꯣꯏꯅ ꯄꯤꯔꯝꯒꯦꯅꯕꯨꯗꯤ ꯍꯥꯏꯕꯅꯤ ꯑꯣ ꯄꯥꯎꯕꯅ ꯀꯔꯤꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯇꯧꯗꯨꯅ ꯂꯩꯖꯒꯗꯧꯕ ꯏꯆꯥꯁꯦ ꯃꯤꯒꯤꯗ ꯐꯤ ꯁꯥꯕ ꯆꯠꯂꯤꯕꯅꯤꯅꯦ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯆꯔꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯕꯥꯕꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯍꯥꯏꯔꯒ ꯁꯦ ꯍꯥꯏꯔꯒ ꯈꯨꯖꯥꯡ ꯀꯣꯝꯄꯥꯛꯇꯨ ꯄꯨꯗꯨꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯃꯄꯥꯁꯨ ꯀꯩꯁꯨ ꯈꯥꯏꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯆꯔꯩꯅ ꯑꯃꯨꯛ ꯆꯪꯂꯛꯄꯗ ꯃꯄꯥꯅ ꯑꯃꯨꯛꯀ ꯍꯥꯏ ꯂꯣꯌꯨꯝꯕꯗꯨꯕꯨ ꯍꯟꯗꯛꯁꯦ ꯁꯣꯝꯗꯒ ꯂꯥꯛꯄ ꯎꯈꯤꯗ꯭ꯔꯦꯅꯦ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯅ ꯃꯥꯁꯨ ꯈꯔ ꯆꯤꯜꯂꯕꯅꯤ
12 ka oibanina coaching su khara chatlena haibani Chaurel masagi soklaba khong aduda yenglaga khong sin hanagum hek pharaklabadi hek nungai ga dawbani do thongli benchang aduda mai onsin onsinna charaina khomi tamna mai phajarakani da baba asokpabu khudakte hekta phaba yabrani cheng chakati leiribra leiri sel su khara leiri madu loi khragana kari amuk to waga dawri de thoibi nangse yani sina loi dringai da phi kak tawri ni baba nang kai sukwaru na hairaga nacha se chawrabani chawrel nokfe tawdana khomi nang bu chawrabrani ipagi mitta di piklida aduna baba gi wani ai sem chawrabani baba chak thina batawrage ko thiro charai pukham tengko to tengthoklaga chak thidok na batawi somdana loyung badu magi lairik to phumka aduda phamli mamitana lairik mayak sing ado munna yengi wakhal adudi lairik ka phana labne lairik marol kharalon khatuna lairi badudadi ama thiduna amuk lawthoi chemai sing ado hangduna karino ama thire sel khara yawri badu thengnare sel du masing amuk thi matha sana mathanta amuk khai sina sukuna dine tasenu paili ta bhai badu ri natragana isu laik tambasi to asira sel tanduna magi mateng moina pangasira lari kem tamaga soidina thabak phangani haibasu leite makok to amu koro hotuna as bi wakhal gam da tarada matang jana mama thambal changlak bunga kai tawre loyum bana yam bit leitena khumi ma ai laik tambasi to ge hai wachoi do ngangan na pa taradina nang haibirisini ko nang kaidodoino lairik ayam tamaga ihe lairik tambagi kanaba khangamdre boire chade migi macha singna tamba phangdabagi kaptuna khangne yengu charai ase lairik ta thawai kaim yawi tamba ngamdre dum tokli base namituna uraba natro nang aduni aduk thawai yaw ma phawba lairik tamba toisini hai taningde na pa ta dringai de lepu chak loirabani ko ma Mama katagan maksinagan harisin ma mama du thoki loyum bado muksu makok to koro kholi